पाउचे दी यंपम उइबा मर उइबा पाउ खरा अपडेट तौजरे ऑफिशियल पॉलिटिशियन कियाना बनी फोर लोइसिलम बनी चीफ मिनिस्टर लैहा की थबक तौरबदी फुरुफ की इंटरेस्ट थबक तौरोइसे ऑफिशियल सिंगना लैहा की थबक तौरबदी फुरुफ की इंटरेस्ट थबक तौरोइसे अपन मणिपुर की दमक थबक तौब ताई ममांग द ऑफिशियल अमसुंग पॉलिटिशियन सिंगना सोयरम बद मणिपुर लोइसिलम बनी मणिपुर हाउसिक लुसिलाग्लाबनी आना चीफ मिनिस्टर नोंथोम बेरेना फोंदोग्रे चीफ मिनिस्टर सेक्रेटरी पांथोकिबा फॉरेस्ट डिपार्टमेंट अमसुंग रेवेन्यू डिपार्टमेंट की ऑफिशियल सिंगा उनापकी थोरमदा चीफ मिनिस्टर न ऑफिशियल सिंगदा हाई रेवेन्यू डिपार्टमेंट थबक तौरिबा सिंगना थमोय सिंगना थबक तौरमदबना पाता पाता पिसलंबनी लौ उनरिबा लबुक तमेप सेमथोकलका इंखोल ओंथोकलंबगे वाफों क्या थोरकले पाता तासिलिबासी रेवेन्यू डिपार्टमेंट सोयबदगिने फॉरेस्ट अमसुंग रेवेन्यू डिपार्टमेंट वाता नतना माना फाम बमोंग थबक तौबदगी रिजर्व फॉरेस्ट की लमदा खुल पिसिलंबने मान है लमगी से नफल लेरिबा मयामसी फॉरेस्ट अमसुंग रेवेन्यू डिपार्टमेंट की मरकता पाउ फाउनबो वाटपनो हेलिबने फॉरेस्ट की लमदा रेवेन्यू डिपार्टमेंट दाग सीधा पिरंबा पता पिसलंबा यावरी मियामसु दाग सीधा पायरबदी लमदो माकी ओइबगुम खले असिगुम कया असिना लमदब मसिदा लमकी सेनब कया थोरकपने सिंगी डिस्ट्रिक्ट हेडक्वार्टर द लेरिबा लैंगा की लमसिंग लोइना खपसिन किबदगे लैंगा के लम अमत लैद्रे लैमखोंग द लेबा इलेक्ट्रिसिटी डिपार्टमेंट की लमदो इंफाल वेस्ट के रेवेन्यू विलेज की मनुंग द सनबजो इंफाल वेस्ट के रेवेन्यू विलेज की मनुंग द सनबदो साइटो गामफाजोल की एसडीओ अमरा कांगपोपी खुल अमद पिथो लंबा थेंगनरे नौमाइजिंग सिंह द उ थाब चतपा मतमदा वाथो ओइकिबा अदुसु रिजर्व फॉरेस्ट मनुंग द खुल पिसलंबदगने कुमजा लिसिंग अमगा चापन ओहफुदा रिजर्व फॉरेस्ट लाउथोक्रबा मतुंगदा करमना कुमजा लिसिंग अमगा चापन मरफुगा मंगादा खुलदा लम पिरंबनो खुलदु होमब्लक होंगबदा लैंगा की फॉरेस्ट डिपार्टमेंट के ऑफिशियल अमदना खंगलमदबा असि अचौबा वहंग अम ओइरे हाइके रेवेन्यू डिपार्टमेंट ना वाइथौ सिंगदोल द फादा पिसलंबदगी लैंगाना तौनिंद्रबसु सही जावलब कया मराल की मतुंगिदा फाखिबदुने ngaiki aigi jum chanaraba nupi chana sinaraba isa thabak abaugnanaba kar tongnanaba mawngda thabak tawrabadi manipur loisenkiba tapani manipur gi lam asi pisak pikpane reserve forest protected forest asi kananaba honaba tangai fade laigang na singgi mayamna khul tabo mafum loksen gadaba leite tawbadabo logi wangbada khul tasinbada su thingbagi tangai fadaba lai haibane wildlife sanctuary da khul सेम लगा लम युवन बदा फॉरेस्ट डिपार्टमेंट हियंग तो नलाई टेक्नोपोल की असिस्टेंट सेटलमेंट ऑफिसर अमना खोल की निंगथौगा मानरगा वाइल्ड लाइफ सेंचुरी की मनुंग सु चलिबा यामना फजरब लम एकर चांबा होमफो पाक चौप मफम अमा असम राइफल्स द जोन थोखरिबने मरी लेनब डिप्यूटी कमिश्नर सिंह एसडीओ सिंह एसडीसी सिंह नसु लोना यादब थबकदी तव यादे हैबसी याम द खंगन भमथौ ताई मियाम वखल तान पे याम वाटली मियाम वखल तान द बलेका तो होन ब चंगी हाना सु चीफ मिनिस्टर ना फंगदोखे लबु की लमद साखलिबा कया असि रेवेन्यू द लेरिबा मयाम ना सोइबे दगिने फॉरेस्ट डिपार्टमेंट रिजर्व फॉरेस्ट अमसो प्रोटेक्टेड फॉरेस्ट ngak sen bagi thawdang lobiyu रेवेन्यू डिपार्टमेंट ना MLRNLRA की मखादा लेरिबा lam ngak sen bagi thawdang lobatai वाइथौ द फता पिसलम बगी थawdok द चेना ब मियो सिंग फारगा सेरा पिखरबा मतुंगदा फॉरेस्ट डिपार्टमेंट की ओदसु एक्शन लौगदबा यामना वाले सिगदबा पुंसिनी हिंगलिगैदा असुंबा खरादि तौरमसे लौ उनरिबा लौफुमदा सागलम बसिक नोटिस पीबगे मोता इवेक्शन तौगदबने यम लैतबा सिंगी जुम पीगनि जुम इंखोल लैना लैना चथरप थबक मयाम की वनदि तुमिन लैबिगनो आगे रिजर्व फॉरेस्ट तुरेल तोरवान लबुक दलम खोपसिलिबा सिंग ngasiदagi chap chaba एक्शन लौखटबा होरगनि ngasi की मिरोडना लैबाक मंगल लोइसे नागलबरोम द साजीवा जेल की एडिशनल एसपी सासवेन तौग्रे मणिपुर सेंट्रल जेल साजीवा की सुपरिटेंडेंट इंचार्ज वेन थौपुरंबा एडिशनल सुपरिटेंडेंट एस तौथांग थबक की सासवेन तौग्रे मणिपुर लेखा की होम डिपार्टमेंट की डिप्यूटी सेक्रेटरी डॉक्टर टी.एस. सरनजितना ngarang थोखिबो ऑर्डर अमगी मतुंगिना एडिशनल एसपी एस तौथांग हसी सिविल सर्विस कंडक्ट रूल्स 1965 की रूल 10 क्लोज 1 क्लोज ए की मखा द खुदक की सस्पेंड तौगनी हाइरे माकी सस्पेंशन द लैरिंगाई मतम असिदा इम्फाल थादोक्तुन सटखिबा यारोय करिगुम तंगाई फदबा हिरम दग इम्फाल थादोकदबो हरबसु मरी लेनबो अथॉरिटी दगी मांगजौना आयापा लौगदबनी हाइरे थाजबा याबा मफम दगी फंगबा पाउ गी मतुंगिना एडिशनल एसपी एस ताउथांग सस्पेंड तौदुना थमलिबा से जेल दगी प्रिजनर सिंह थादोपगी मतंग द पुलिस डिपार्टमेंट द
matam chana pau fi di haibe gada inquiry sa tabagi oibe yai aire National Highway sing the NISIDCL na tawning ba tawba yaroi Govindas Manipur ki National Highway amba National Highway Infrastructure Development Corporation Limited NISIDCL na para pasu makhunda tawning ba tawba yaroi haina Works Minister Konthawjam Govindas na phongdokre National Highway to Imphal Dimapur lambi ki chakomai manakta likhru turel mathakta sahaba mihat pathonggi phibam yakjin bachapagi khongchat Minister Govindas na hai Manipur manungda leiriba National Highway sing isada mafuga mangadi NISIDCL na paikre adumai na makoy nang hek na heki yang laga thabak tawba yaroi haina NISIDCL gi official sing da khangan kre manghai NISIDCL na karigumba thabak phajana toram da batarabadi Ministry of Road Transport and Highways da se igane NISIDCL na thong asi semjan bagi thabak asi numit taraga mangani da loisan gani haibu wafum thambana numit tara mangani surakpa matam da matam amuk mafam masit lakton yeksin gani haike manhai tha amagi manung da accident homblak thok tuna misi minam nang ki bathong asida aten matam gi onela kot pa khongthang da road signage up rubble up speed breaker na sing bak thamduna lambi ki khotong thi badagi hanthana na bahona bani lambi ki khotong thi badagi hanthana na bahona re masigi matang da NISIDCL gi official se unde tuna wari sanare lambi si jam na ngamba amasong golai asi khangtek thek pana param oiraga Kanton tau pada waba leibana leipak thiba thodok sing tatana thogan bana masigi sarugasi koithok laga chanana badi siga wari sanare masigi lamgi tangai fadaba leiba asi ngarang khaktamak NISIDCL na DC senapati da hajarapa lei aike lambi asada tungkoina chatkadaba thausil amagi makhada soba thong ama sanara ba center da haijakhiba leire haiduna NISIDCL na phongdora khraba madungda India leha ta madugi khongthang henna jangsin hanar bataksin gani haike NISIDCL na local liba thabak thorom sing asigi matang da NISIDCL gi project director Bhuvan Chandra Das na hai thong asigi oina safety measure jawna local pajava section thamang gi thabak kya paikat baure masigi semsen bagi thabak asi limit tara mangani rongi manungda mapung phana loiselagani haiki hana leramba thong asi sahi yamlabo oiba loinana aring sing ningthin nungai na yaudre thong asi yam ariba thong oiba na masigi kolai asi pakthok chawthok hana da lam bibinaraba Disidaki ayabani kre maudagi tadu bi papa gi bang dalai ripa nam tagan ba lambi sing tha ama ani asigi manung da samjin ba loiraga ni han mahang na makha ta ke maghau ki court complex ta nufi sing na fanik na kupna na batana kre India ki mehukta lal hona da hona bagi amadi lam tamasigi purmasel gi marak tanung sina na ba warol ke social media platform da thagat bagi maranda police custody rimal lau thaduna lake ba mak thang mang au ke court na ngasi jail la thajin kre loina na kabui murder association ki biu khana magthanga okip ta fanik da kumna na ba koitan tana kre session judge Impal West ki court da magthang mang okipo ngasi dagi hona tha asai kulum doi phawa judicial custody rimat lau tanar ba case asigi I wanna fair dauke kone ekoi asi tha asigi kun ma doi phawa judicial custody rimat begi Impal Police ki kangbu amna ekoi asi pa mamang tha ki kontra the Democratic Republic of Kogilen I've organization ama sem dana lamda masigi miamda nungsina dana pa amade kanglu ki obe irang kya thokala pa yaba wafam sing social media platform da thakali abe kedemak mahapo phakibane loine request asina tongan ba mong de sentong kya khongkatuna lal ahuna da khonai handa sa police ki meke de maral seri request asi ba police na wahang pongsa tabada pen drive laptop mobile phone jangna chena kya pan ba koki lon da eva article sing chu phagat ki palai gre loina makhatana thijin umjin bada transaction kya tawbagi chena sani marfuga taruk panba bank statement chu phagat bagam gre senbam sing asi India ki mekta lal hauna dabagi thabakta sinana bu oikani ana chu place ki meke de maral sire masida natna ekwis asi ki passport saba matamda sinari ba sojanpur police station na issue tawba character certificate asi chu magna semjen chajin bani haiba khangbangam le loina ekwis asi gi phagat kiba electronic device singi Matang the Forensic Science Laboratory na pikalak bagi matung ina so Democratic Republic of Kokilen gi logo photograph amadi article na sing bakya amasu jawro matheng na aire Equity ki council lakide mungmarung ki beke digi anopa council amadek sage matam khara PBU haina su court ta chilhai oina hajaraki tungda court na equity tha asigi kun mathoi bawa jail da thajan ki Amaromda mak thang mak auke puthorok pangai tana Manipur ki civil society organization ki aglo sing basing yauna korgi complex manungda thamjilaki court thamjilaki ba CSO ki miyoi sing aduna mak thang mak auke punsi super jail thamgada bani
हाइब खोलाउसिंग लाउखी लोइना फनेक न कुमना कोर्ट कॉम्प्लेक्स मनुदा क्वाइदान तानाकी हिरम असिगा मरी इन्ना कबुई मर्डर एसोसिएशन की प्रेसिडेंट आदोंपी कमहिन पाउमिसिंग धाई रानी गेदिल यु अरान ममंगदा संदोक्तन मणिपुर के मियाममदि मणिपुर लेखा कसिबु उसितबा थौंग चथरिबा मार्क थांगमंग औकी मतिक चाबा चराक पीगदबने मणिपुर थोगाइनबा थोरकपा असिगुम्बा मियुसिंग असि पंची सुबगी जेलदा थांगदबने लोइना मखाताना असिगुम्बा अरानबा वफम के संदोकपा यादे आबसु खगनगदबने हाइके नोंमै गारी हुंदोकलमलगा चेनख्रे तोरबुल बांग्लादा करंग नुबिदांग पुंग तरा मखारुम तारकबदा मोटरसाइकिल तोंगदुना लाकपा मियोय अनिना मानागदवाइदा गारी सेमतुना लेरंबा कांगबु अमदा नोंमैना कापुरा हाइबगे वहौदा कुथोंगनरकबदगी मियोय अनि अदु मखोइना तोंगलकपा मोटरसाइकिल अमसोंग नोंमै हुंदोकलमलगा चेनख्रे हाइरे ngarang nubidangi thautok atugi matangda torbungdagi sanahanbi kaubi nupi amana pawmi singda hai legai atuda gari yadaduna semlaga leiringaida motorcycle tongduna lakwa travel manba mioi anina karige headlight hanjillaga thamlibano haida hanglake madogoloina nakoi nongmena kaptuna halura haina khelake makogi wai confirm adu hautabadagi kari semdun leramba aduna makoi ani aduba gari dagi singthage kaina thangda makoina parakpa 9mm 9mm की पिस्तौल अदुगा मोटरसाइकिल अदुग हुंदोकलम लगा सेनखी मखोन हुंदोकलम लगा मोटरसाइकिल अदुगी रजिस्ट्रेशन नंबर MN01L8505 ने मखोइदगी मुलहौबा 9mm की पिस्तौल अदु भेराता कंपनी की ने कापजारिबा मारु हम यौरमी कानथंगदा मियाम हौरक लगा मखोइदगी मुलहौबा नंगमै अमसुंग गारी अदु कोम्बी असेंबली कॉन्स्टिट्यूशन की औरबुंग जीपी की फबागसाउ इथाई पुलिस स्टेशन द सिन्नबा जरखे अदुबा मफम अदुदा मथौ तरम पुलिस पर्सन सिन्ना मफम अदु पुलिस स्टेशन नते मरमदुना मोइरांग पुलिस स्टेशन द ओइना सिन्नबियो हारके तुंगदा मियामना नोंमै अमसुंग गारी अदु मोइरांग पुलिस स्टेशन द सिन्नाग्रे मफमदगी मियामना पाउमिसिंग हाइके फबागजाउ इतखाइ द पुलिस स्टेशन लेरे हारगा मफुंग फाबा पुलिस स्टेशन ओहेंद बना मियामदा खुदोंग चादबा थोगले मरमदुना चीफ मिनिस्टर नोंगतोम बेरेना मफम अदुगी पुलिस स्टेशन असि मफुंग फाबो हेनबियो असिगुम्बा तौदो असि ममांगदसु कायरगना थोखिबा लेइख्रे ngaranggi thaudok aduna amuka hiana khunja singda mi paiba pokhalle ngasi pami singo na aduda torbung gram panchayat gi phawak jau ikhai gi manungda leiba social welfare club torbung bangla LABA club amadi torbung united club amadi GV asig ward number 6 ki member manglembi amadi jila parishad ki nominee mutum Birchandra su sarvya ki haire corporator oina thika taramba GG rongmai fare GG rongmaina sel lauthokre haiba aran bani mayor Imphal Municipal Corporation IMC gi corporator oina contractor oina su thabak torami haiba ki maralda ward number 1 gi corporator gangmai gaidon rongmai police na fare gangmai gaidon na thabak sudana sel lauthokre ana MLA khombuksum joy kisan maral sirakhiwa do yimpham yaudavani haina IMC gi caretaker mayor L location na phangdokre police gi phangba paw amana hai Imphal Municipal Corporation gi ward number 1 gi corporator gangmai gaidon rongmai ngasi ayupung tara minini forum taba madamda city police ki team amana naurem thong area degi phagat ki bane magna IMC ki corporator oina contractor oiraga thabak toramba amaso sasinaba documents sang sinaba ki maranda mahaki mathakta wakada malak padagi mahak ko phaki bane mahaki mathakta FIR number 63/6/2022 CTPS US 406/468/471/420 IPC lokot pagaloina detention bahau kre hare Amrumda GG rongmai ki wathok asiga mari eden Imphal Municipal Corporation ki office ta pangthokpa pawgi mifam amada corporation asigi caretaker mayor allocation hai MLA kumusam joy kisan na GG rongmai IMC ki sanpham lana sinaduna sel lauthokre hariba asi yumpham yaudabane makatarakwa atopa pawda RIMS campus ta protest tawbagi case lawkre RIMS hospital ki X-ray technician amana ngarang bidang MMW OG advisor Abdullah Phunrai Bembo I tapa makai phuru bagi damak RIMS authority ne technician sovereign trabu thabak tagi suspend tawgre amarum da ngarang bidang ki thodok atu janing da phang do point na pangal no fi amasung nopa ka amarum ngasi RIMS hospital da sangsilak laga mop sagalakpa amasung hospital ki thabak tharum da akai ba pi bagi damak Lamphel police station asu moto case sambalawat kre RIMS hospital da ngarang ateng bada thoki ba thodok atu gi matang da Abdullah Phunrai Bem na social media da Pangdorok pematungi na mahak ngarang masenufa anaba puraga hostel asigi casualty da laing bala khibani matamatu da X-ray technician aduna pangani haraga kutharaki hana maral sire
hospital asi pangangi yaudabra habanasingba wafom camera social media da phongdoraki madugi matung tarakpada ngasi pangal nufi nufa mayamna rims hospital gi OPD gi ticket thariba counter sing thingzin ki anabaleng balakpa sing makoina tanthoki makoina sataki be action adu social media da live waina thadoraki police lagi phongpa pauna hai technician adu ngarang nubidang police na phare marmaduna makata bidang sagatana ba police na Abdullah Funrai mayum amasong magalak minabasing da khan kheba laiki madumakta da ngasi amuk irang auruk tuno hospital ge tabak tharung kya da akai ba pi khibana maram orga sakang da ba mob sagat basing adu gi mathakta FIR lokhat bane police na faraba en samrendra ngasi court futhok laba atung da bel da thadokre RIMS ki employee amana pauji asi da hai mara leire ariba technician aduna anawa yeng balak pamiyoi amada nakwangalni aduna hekta ma khuthai habasi thajaninga ude khut thatri ki mamangda kari gumbo waf kharadi soidana ngang daram gane village safe machanova thokpa ahum na hat ke bane cycle police station na kon bada leiba nam 5 village ge safe zelhem kongsai botha asigi tarukin bidang pung tara ga mathoi makharum taba matamda nongmena ka tuna hat da chena bani hana police na fara bambi hom village safe asigi machanova thokpa ngak to iram le hiram masigi mat ilaina na manipur police headquarter da ngasi nungthil pang thokiba pawgi mifam amada ADGP training and law Clay Kong Sign High Kipida, Police na Farabami home Adude. Nampai Beles Asimakagi, Tanku Ho Kong Sai, say Contraga the Red, Apopalaki Draba, Zilkozam Kong Sai, Jamblal Kong Sai Sahinifu, Apopalaki Draba, Zilkozam Kong Sai Amadi, Pamon Kong Sai, say Contraga the Ruk, Apopalaki Draba, Zilkozam Kong Sai Ne. Magna Makatan High Kipida, Beles Zilhem Kong Sai Asi, Haukipata, Asigitarukin Vidang. Puntaragamat Makairum Tapamatamda, Mui. Amana jumdagi kauthokraga mabukta nongmai maru ani kapselumlaga hondoklamlaga thamlambadagi laigana naba cycle gi CIC da pokhat pagi lambi da laigi dabane single barrel ahum amazu phagat pangamle makoi ahum bo wang pong chathabada makoi na kari gi damak zilhem khongsai harpano haibadu hauju phobagi oina di sab chan haido khoi ba yadre thigil bagi thabak gyasa thari makoi ahummak zilhem khongsai gi masin manaw ngaktani belezip obagi matang da imung manungi nabal lai haiba khang pangamle nambai village ki asengpa sip Oigadabadi Makoi Ibung Manundagi Atopa Mui, Amar Oigadabane, Adu Oigadurba Mui Adu Sahitari Rom the Ngariba Agang Oibana, Zilhim the caretaker when Puan Bani Habaze, Pava de Kang Bangamble, Ana ADGP na Makataki. CMBO and the travel when a pout hopo Zaning de Manipur Mayam Gizafana but Tabak Torum care left on a pound to live up Manipurge. Se Minister Noctum Berenbo and the travel when a pout to Libazi, Yamna Labak Tibani, Ana Tado and PM song. Tado Students Association na pangdoragli. Manipur Press Club ta pangtokripo pawgi mifam amada Tado Students Association ki Secretary General. Michael Haukim Nahai handak Haukim tha ani ahum asida social media da. Manipur da kundamin riba kanglo prop sing asigam rapta nungai naroi da wafum kayambaro pangtong narakpa theng na riba se. Yamna lebak tibani asigam wafum asida CSO kayasu yawsin dun hena wathok. Wairak na bagi mamisu ubafangi masih jariba makai tawroi da bane. Okay, but Master Asidaki BJP Anobalika Casilla, Padaki Casina, War on Drugs, Anti Corruption, the sing but Kongtang Kaya akan memang datang silakli. Masih namaram udun state asida awon bakaradi uwa fanglak labani. State asigi law and order ki pibam hanatagi yamna pagale habasi punmak na yana rabo wa famne. Masih state asigi minister nong tomam berengi asoba hona zaman dagine. Asigum yamna thongna laiwa state asigi miyam gijai fana pada khaliba minister asibo. Kana gumba miyo karana anti tribal when a park thokna da bahona rakbazi. Yamna lebak thibani matam kaya ki mamang dagi hauna state asida khunda laita adun lai mendara klaba phuruk kang lup singa si nungsinan le minara ba khakta dalam damasi sakhur palam dam ma oiba ngam gani marabasida kang lup phuruk ki apik pa wakal sing thaduk nadun punda sakhon minna bagi wakal damang thadun hing minna ba hona kadabane masda manipur lekha kasna state asigi sothana lairiba singilam sing asida ahen ba mieng sangbiduna sakhor tharang ki thabuk sing baikat pio singi saruk na yamna Singi sarukna namna lairiba state asida singi lam singa si chakotana state asi sakot bakhak yaroi minister na state asi gidamakta paikhet kiba paikhelba thabak tharom sing amati miyam gi yai fanana ba paikhalakliba thausin sing asibu apen ba phongdo poina ayeng kangpo pida leiba Thomas Ground da thadau in pida sindana pangtho kadoriba lengha ki felicitation gi tharom asida kangpo pi ki miyam na mapung phana saruk yabiyo ayeng minister na kangpo pida tharom yawba lakadoriba asina Bangna singbi sing bunung sibiba amadi district asiga lainariba afaba mari adubasu hena mayak seng na thoglagane asigamba khodong chaba asi lawdon district asig miyam na sarok yamina duna miyam mifam asidagi miyam gi kanaba funna lawin hauna ba hona je hani sumhana maga take
Nagalamromda police na fado leriba magdi auke ki matang tamang makatan hai. Magi matakte state police na tongan ba effort tari pando na hauja custody de leriba ne. Magbu phaki basi dagi miu kana chaning da bafong tok pagal loina ni iau saga na bhawana ba theng nai. Asing basi jariba makai iau saga na bhawana ba jariba makai tawbi gano maglo ki matong ina fagat ki ba maramna makata ba thorom singa do court ki parview da sinasi masin hiena asumba wild proper su mateng wai gari. Ngasi ki thorom da thadau inpi ki secretary general James Hawkip su sarubya ki. Makata rakwa atopa pauda South Delhi da traffic inspector da assault tawkiba ki thautok da chenava novi ani jawno bi taruk fare. South Delhi ki CR Park da salan issue tawbagi watho kamari ina da traffic inspector amada assault tawkiba ki thautok da senaba novi ani jawno bi taruk fare ana office report ambagi matong ina phangdokle. Police na thokiba thautok adu ki matang da phangdokkiba da novi ani jawno bi homna two wheeler amada bi hom tong selaga laki. Masda makoi ki number plate ta asoiba ama leiba ka loina helmet su oblakide. Head constable amana makoi sing kham ki masida mi hum tong liba bike aduna aranba maike de thaujilaki. Maragasda head constable aduna chalani su taw ki matamda mi hum asina mari yet pahuraki ana general police officer amana phangdoki. Tawdok tawfam adugi manak nang lai ki inspector amana tawdok adugi matangda changlaga watem na bahonari sarakta. Police inspector aduda assault tawkibani masigi matung tarakpada equis kangbu aduna atopa miui hong ka thawtok thawphum aduda kawraga traffic police ta akaiba pike incident adugi viral video inspector aduba mi homna fo bagi saktam utke aduga traffic police ani nam hakpo rescue tawna bahona ki adoba video amadana nabi amana inspector aduna mangonda hana khupa na tharaki hari adoba police na allegation adu aranba wafumni ai ki bagaloina watho gatu sautoraki. Deputy Commissioner of South Vedan Mary Aikarna Aikipata Zaikarna Haikipata ngasi upung taraga makhairom taba matamda staff sing aduna vehicle check tawduna laike arba matamasida moida mati mahak machandafi ani na motorcycle tawduna lake traffic police na bike adu khaman khibaga loinana document utna na bakhangan ke masda mi asina athing bapi baga loinana lak na phana bagi thawong sing satharake moina atopa mi panos kumar madi amit sukla mafam adu da kauraga khana saina bagi wathoga do Hena South Olak Pagaloina, Watogadu, South Horkipani Hari. Police ki Soklaba Traffic Inspector Rajendra Prasad was the Lapokatuna Medical Examination Taukre. Masigimatung Tarakuda Indian Final Court ki Marilina Saxon Kimakata Tri Police Station Equus Parson Singasigi Mayokta. Rajendra Prasad complaint Tarupadaginapi and he Amadito Pamari Punami Tarukes Asiga Marilina Pagat Krehari. Bihargi Clinic Amada Asokpa Jong Mama Masa Matomta laying balak pada Dr. Ngakre. Kanaguma miyo amana anaya ki wena emergency da doctor ki clinic ta sat panati haibasi anu panate adu basa sing su sok pan ba yaruk pada clinic ta masa batom ta sat bagi haina biya du lapo gore handak ta biar da sok la jong ama layang ba doctor ki clinic am ta ma ki pikli ba masa ga loina da lak pada doctor na nga kare jong adu na ma ki apik pa masa adu pura ga doctor ki clinic ta layang ba lak pa adu ki video footage adu social media da viral oikre jong amom amana ma ki pikli ba masa adu matha da kola ka doctor Chamber ki tul amada famba oke. Doktor itu nama ki asok pa tu cek tau tringi amasong asok pa mafamba tu oil men na samtok tringi mamang da jong atu na jamna kaurang na ngaira ka leiba oke. Doktor itu nama ki mana adu yang nana pa amasong makata na kadai di yang nana ba tos lok pa adu da yong adu jamna ing na cing na leiba oke. Klinik atu da leiram ba atu pa patient kaya amada so yong adu gi makhong mari maksok ta na layang ba adu da makhoi masel amaga magawari sana ba oke. Local reform matungina jong mama masa adu Dr. SM Ahmad Clinic ta lakpa adu da masada sopan bo ke jong adu balayang liba doctor na phangto khibada jong adu kari kumba mafam amada gi tarak pada gi sok bo igani doctor asina Jagran news ta phangto khiba amada soklaba jong mama adu madam kharap ma ki clinic ki mamang da famla kalai ba oke madu bada ma jong adu mang da sangna na bingit piki soklaba jong adu laying linga da jong mama adu ma ki pikli ba masa amada phawbo mangon da ge Tawagana thamba jakite jong masa adu hana laying laba matung da mama adu ko na layang ke jong mama masa adu laying lagi manung da jaw laba miyam na yang nagi tawdar gi make de gi jong mama masa adu gi sok lava mafam sing adu vandes yes laba matung da jong mama masa adu mafam adu da ge athing ba pata jaw na sat kina ba miyam adu mafam adu da ge satho kina ba kangan ke PUBG sana ba thinglo bagi masano mama hat kre Lakano da sahi tara ka taruk sura panu pamasa ama mama na online game PUBG sana tara ba har bagda mak nomi na kap tan har kre
Nupa masa si online game PUBG da addict suba miyoi ni maramudra mahaki mama na PUBG chanaba thingna na bhona bagi damat mamai na kaptun har ki bani angang atu mama bu nongmai na kaptun halaba bato namidini chupna losilaga thamlam ke ko namanam nam tirak patagi miam khang darak tu police na si bahak sang atu lebak pupan me kin midang da recover to ki bani recover to matam da hak sang atu patapum dharam le asi bahak sang atu postmortem ke damak thakre masana pa tu na police na phare police source matung ina hari bana angang atu na mahaki mama atu how ki bathang sinu mita nongmai na kaptun har ke bani mama adu halaba matung da makhoi ki jungi ka amada na binini chumna cholon silaga thamke magi afok mapa adu army person ni haujina west bengal da posting thabane thaudo adugi mahakna mahaki mapa da kari matai do kide thaudok thokpa matam adu da mahaka pokmina ba sahi mapan khak tangai ba masan fi adu sulai thaudok adu kana gumba amata da haidok tanaba masan fi adu da kihen kangan bagi thawong singja thake loina pum thara baksang adugi manam adu losilabane aidun room freshener sing sinaki Additional Deputy Commissioner of Police Qasim Avidin Haikibada, Tadugadu PGI Police Station Gimakada Leva, Zamuna Furam Colony the Tokibane, Laikidaba Mama Adu Masa Ani Adu Jumadu the Lebane, Mahima Furabina Army Gizione. Zarganda the Pimasa Ama Gang Rep Tokiba, Mioyani Igna Maitakre. Yamna Tamo Chopa Tadogam Oina Zargangi Golma Town the Pimasa Ama Motor. Saikan na mayam da thinbigani haina haptana pokhraga gang rap toki pami ani makhoi tongla ki gari aduga loina na hingna mai thakre tawdoga da biyo ema sikre amana aruwa phibam dalai kanare laikita bamiyo edogi mamina Sunil Rao kawe biyo ani adu hingna mai thare ngai ki mamang da miyam changduna bakoi batam thina foke police ki pauna hari bana garang jam sakai chana mita bekti madu mahaki mama mafa single loina na bari mata ki juma bada chatke loina jum da halak pagi lambi da bas ngai dur lai ngai da khul thangna na leiba miyo ani na nupi ado mayum da thada biram lage ana makoi ki motorcycle da puraga satke mafa sing aduna numidang warak jum jawraba phawda makoi ki masana fi adu halakpa thengna khide adu bakona nupi masa adu thangna ba khulda jamna phibam songna leiram ba thengna ke nupi masa adu na hai ki bada miyu sing adu mahak pa geng rep sa thakre ana phongdo ke kodak da khul ki miyu sna mara leiba miyu ani du phara ba matung da makoi na tonglakpa motorcycle adu ga loina petrol hajin da mai thake tawdog adu da 21 ani adu gi manung da amana sire amada Rajendra Institute of Medical Science da aruba phibam dalai kanari police ki pauna hari bana nupi masa adu makhoi ani changduna gang rap sa dhakre khangbadagi victim gi mong manung sing amasong khulgi misina equis ani adu thangna ba khulda leiriba makhoi gi mayum dagi faraba matung da tamthina foki loina na phuba ya ba fura ba matung da petrol hajindar mai thake bane tawdoga siga mari endina police na madura chena ba miyo sing bathak ta murder case ama restart thore haire tawdog sing asik matang da victim masina fangdo ki bada miyo ani adu na mahak mari mata gi luhong pa ama chalu ba gi halak bada makhoi ki motorcycle da yumda sachi ana langmina ki bane madula laibak thiba thawdo odu thoki bani miyo sing adu bhangna hana masa khange adubo crime adu chathagani habagi idea lai kide miyo yani adu na mahak po jungle da fusila ka rape tawki loina na hat kani hana ki hala ki hari maka tarak ba atopa pauda lupa crore taruklom gi sana phaba da chena ba air asia gi security officer jail thajin gre auki ba April kun mari dolfa crore manga lakh humputara taruk liching humputra ni toy samaga yankai rongi mabal oikada papunna kilogram 10.79 lumba sana forcing impal international airport age fagar kipa tawdo kamari enna fa kipa air yasa ge assistant security officer thangjam Rajesh Kumar sai kuntra kani pan apapa ts megasandra singbairo west bo ngasi cgm impal west na jail tajin gre yamla basana war umboga manga adu custom division impal ge anti smuggling unit na chathagiben investigation amada bhagat kibane loida ngasi jail thajin kraba assistant security officer aduna ngarang case asiga mari liner police na bhagat kibane yamla basana sing adu custom division na wang kuno maninglai kai dagi wangkem ibungobi sai kontra gom doi apok w babaton kauba mioi amadagi hak thengna na bhagat kibane adu thawdo kasi ki matang da sa tharaki ba interrogation dagi matungina interrogation ki matungina faraba ibungobi silong dagi impan da April kun da halak laga awang kuno da leiba jum amadal lekhibane Makbo Rocky ko bamiyo aman April kun mari da Delhi sana da bagi da flight ticket book tawna da khangala ki bani haire awa fama se April kulum da mangun da khangala ba bit adu bakta da Rocky har bamiyo asigi pautak tagi ibungo bina singjamai super market da zatki ma fama da Rocky na mangun da iba cheru lama pirak laga miya munguna da khangala pa dagi che adu mak magna kai samtong gi mafam amada miyo amada pira ba madung da miyo yaduna mangun da sana sing yawbo lage sa do pirak ki bani haire adu bi yari asya gi assistant security officer asina lagi sinjek tawbagi thabak aduda mana bakto pum thawpa mathawgi ona taina bada lona sana puna da bhona ba aduda laktuna ba yawramme habigi charge da mahak pungarang police na bhagat ki bani haire
Arabiyada content sing asigi maru iba pau khara asiba pau tamjariba Manipur Local News YouTube channel asidagi yengbiriba punamak pathagasari. Channel asin adom da kana rabadi subscribe to video basana subscribe to video moloinana like and share to busu kawi kanu punamak po amakana thagasari.